ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯃꯥꯏꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯤ꯫ ꯄꯥꯝꯍꯩꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯣ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯝꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯁꯥ ꯁꯟ ꯀꯌꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯑꯃꯗꯤ ꯎ ꯋꯥ ꯀꯌꯥ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯅꯩꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗ ꯅꯠꯇꯅ ꯃꯐꯝ ꯀꯌꯥꯗ ꯃꯩ ꯆꯥꯛꯄꯒꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯄꯥꯝꯍꯩꯕ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯍꯨꯃꯥꯡ ꯃꯥꯡꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯐꯨꯝꯖꯤꯜꯂꯤꯕꯗꯨꯗꯒꯤ ꯐꯨꯀꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯏꯐꯥ ꯐꯥꯖꯤꯜꯂꯝꯕ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯌꯥꯝꯅ ꯁꯥꯎꯅ "ꯍꯦꯔꯥ, ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ? ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯕꯒꯤ ꯋꯥꯅꯤ, ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯧꯗꯕ ꯌꯥꯔꯔꯣꯏ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯕꯨꯝ ꯕꯨꯝ ꯑꯅꯤꯔꯛꯇꯪ ꯊꯥꯔꯒ ꯂꯩꯃꯥꯏ ꯑꯗꯨ ꯕ꯭ꯔꯨꯡ ꯀꯥꯏꯗꯨꯅ ꯆꯣꯡꯈꯠꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯣꯡꯈꯠꯂꯛꯂꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤꯕꯁꯤꯡ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯥꯝꯍꯩꯕꯅ ꯃꯥꯅ ꯉꯝꯕ ꯃꯑꯣꯡꯗ ꯇꯞ ꯇꯞ ꯃꯈꯩ ꯐꯨꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯂꯪꯂꯛꯄ ꯑꯁꯤꯗ ꯃꯨꯅꯥꯟꯅ ꯊꯥꯔꯛꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯒ ꯐꯨꯖꯤꯟꯅꯗꯨꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯄꯨꯡꯆꯦꯟꯗ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯄ ꯑꯁꯤꯗ ꯁꯣꯝꯗ ꯃꯨꯅꯥꯟꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯩꯅ ꯊꯥꯔꯤꯕ ꯈꯨꯌꯨꯝ ꯂꯩꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯈ꯭ꯔꯕꯁꯤꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯤꯕ? ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯅꯅꯕ ꯍꯥꯏꯕꯗꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯊꯪ ꯁꯣꯟꯊꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ ꯁꯨꯔꯛꯂꯤꯕ ꯂꯩꯋꯥ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇꯒꯤ ꯃꯌꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯝꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯥꯝꯊꯣꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯨꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗꯁꯨ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯍꯩꯕꯅ ꯃꯥꯒꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯗ ꯀꯠꯊꯣꯛꯂꯒ ꯃꯥꯅ ꯑꯩꯕꯨ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯦꯗꯅ, ꯐꯩ, ꯉꯁꯤꯗꯤ ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯃꯨꯁꯤꯟꯗꯨꯅ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯗꯣ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯁꯣꯝꯗ ꯃꯨꯅꯥꯟꯅ ꯊꯥꯔꯛꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯊꯥꯔꯛꯂꯤꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯑꯣꯜꯂꯤꯕ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯌꯣꯠꯁꯤꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯁꯤꯟꯈꯤꯕ ꯑꯁꯤꯗ ꯃꯨꯅꯥꯟꯗꯣ ꯃꯁꯥ ꯃꯀꯣꯛ ꯉꯥꯎꯕ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯑꯃꯗꯤ ꯃꯃꯤ ꯁꯥꯃꯤ ꯎꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯂꯤ꯫ ꯃꯁꯥ ꯆꯣꯛꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯨꯅꯥꯟꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯧ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯁꯤꯗ ꯃꯨꯅꯥꯟꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯃꯗꯤ ꯄꯥꯝꯍꯩꯕꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯀꯥꯏꯔꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯃꯨꯅꯥꯟꯅ ꯂꯣꯏꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯝꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯈꯝ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯉꯔꯥꯡ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯍꯩ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯛꯇꯨꯅ ꯀꯔꯤꯅꯣ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯨꯅꯥꯟꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯨꯅꯥꯟꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯃꯗꯤ ꯇꯧꯔꯛꯀꯗꯕꯁꯤꯡ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛ
ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯨꯅꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯒ ꯂꯩꯕꯒ ꯃꯗꯨꯕꯨ ꯍꯥꯠꯇꯣꯛꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯃꯨꯛ ꯉꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯃꯁꯥ ꯈꯨꯗꯤꯡꯃꯛꯇ ꯏꯊꯥ ꯊꯥꯖꯗꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕ ꯑꯃꯗꯤ ꯈꯪꯏꯪ ꯏꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯕꯪ ꯁꯥꯒꯠꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯄꯥꯈꯠꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯅꯣꯡꯉꯥꯜꯂꯝꯂꯕ ꯃꯇꯝ ꯑꯗꯣ ꯑꯃꯨꯕ ꯂꯦꯞꯁꯤꯟ ꯑꯃꯗꯤ ꯑꯃꯨꯕ ꯅꯣꯡ ꯃꯄꯩ ꯀꯨꯞꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯟꯅ ꯃꯝꯁꯤꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯃꯨꯅꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯉꯔꯥꯡ ꯑꯩꯒꯤ ꯊꯥꯗꯣꯛꯈꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯒꯤ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯃꯩꯈꯨ ꯆꯕꯨꯜꯁꯤꯡ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯈꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯄꯥꯝꯍꯩꯕ ꯍꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯧꯔꯤꯕ ꯍꯩ ꯅꯟꯗꯀꯦꯁꯣꯔ ꯑꯣꯖꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯑꯃꯨꯗꯣꯟ ꯁꯅꯥ ꯍꯥꯏꯖꯕꯅꯤ ꯃꯥꯁꯨ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯍꯜꯂꯨ ꯑꯗꯨꯒ ꯄꯥꯝꯍꯩꯕꯒ ꯄꯥꯟꯅꯍꯟꯒꯗꯕꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃꯨꯗꯣꯟ ꯁꯅꯥꯗ ꯄꯨꯡ 4 ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯃꯨꯅꯥꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏꯗꯗꯤ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯍꯩ ꯑꯄꯪꯕ ꯁꯥ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯩ ꯌꯥꯎꯅ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤ ꯍꯤꯡꯍꯧꯒꯗꯧꯔꯤꯕꯁꯤ ꯅꯟꯗꯀꯦꯁꯣꯔ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯋꯥꯁꯤꯡ ꯑꯁꯤ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯤ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯟꯗꯀꯦꯁꯣꯔꯅ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯨꯅꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯁꯤꯔꯒꯗꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯔꯒꯗꯕꯅꯤ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯑꯌꯨꯛ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯨꯝꯅ ꯃꯝꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯖꯔꯤ ꯑꯣꯖꯥꯒꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩ ꯑꯣꯖꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯤꯉꯩ ꯑꯁꯤꯗ ꯄꯥꯝꯍꯩꯕꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯊꯔꯝꯒꯦ ꯍꯥꯏꯕꯒꯤꯔ ꯃꯥꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯣꯏꯅ ꯑꯩꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯃꯨꯅꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯔꯪ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯤ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯄꯥꯝꯍꯩꯕ ꯃꯍꯧꯁꯥ ꯏꯃꯥꯅ ꯄꯤꯊꯣꯛꯆꯔꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯟꯊꯣꯛꯄꯒꯤꯗꯃꯛ ꯄꯥꯝꯍꯩꯕꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯨꯅꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯍꯥꯠꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯂꯩꯔꯤꯕꯤ ꯏꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯑꯃꯗꯤ ꯃꯉꯥꯜ ꯅꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯨꯅꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯞ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯄꯥꯝꯍꯩꯕꯗꯣ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯐꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯂꯣꯛꯇꯥꯛ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯣꯛꯇꯥꯛꯇꯒꯤ ꯏꯁꯤꯡ ꯈꯔ ꯃꯍꯥꯛꯅ ꯁꯣꯛꯂꯤ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯃꯄꯥꯜ ꯑꯃꯗ ꯍꯧꯔꯝꯕ ꯆꯥꯎꯔꯕ ꯂꯥꯏꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯅ ꯄꯥꯝꯍꯩꯕꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ
ꯎ ꯑꯗꯨꯅ ꯈꯥꯝꯂꯛꯄꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯈꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯝꯍꯩꯕꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯖꯥꯎ ꯎꯔꯦꯠ ꯑꯗꯨꯅ ꯍꯩ ꯅꯍꯥꯛꯅ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯒ ꯂꯣꯏꯅꯅ ꯃꯨꯅꯥꯟꯕꯨ ꯍꯥꯠꯇꯣꯛꯂꯕꯁꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯟꯗꯀꯦꯁꯣꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯠꯂꯨꯕ ꯌꯥꯔꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯝꯍꯩꯕꯅ ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯠ ꯑꯗꯨꯅ ꯅꯟꯗꯀꯦꯁꯣꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯟꯗꯀꯦꯁꯣꯔꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯞꯅ ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯝꯍꯩꯕ ꯉꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯆꯍꯤ 3 ꯍꯦꯛ ꯁꯨꯔꯛꯄꯒ ꯃꯥꯕꯨ ꯁꯣꯏꯅ ꯍꯥꯠꯂꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯨꯅꯥꯟꯁꯨ ꯑꯗꯨꯃꯉꯥꯏ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩꯅ ꯀꯨꯞꯁꯤꯟꯗꯨꯅ ꯑꯃꯝꯕꯒꯨꯝꯅ ꯊꯝꯂꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯦꯝꯈꯤꯕ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯂꯥꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯄ ꯑꯃꯗꯤ ꯄꯥꯏꯗꯨꯅ ꯂꯪꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯑꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯣꯏꯔꯝꯂꯤꯕꯗꯨ ꯎꯔꯨꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯂꯤ꯫ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯐꯖꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯔꯤꯠ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯍꯩ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯏꯔꯥꯏ ꯂꯩꯃ ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯂꯩꯔꯤꯕ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯊꯥꯗꯣꯛꯂꯛꯂꯤꯕ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯨꯅꯥꯟ ꯃꯁꯥ ꯌꯥꯎꯅ ꯅꯍꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯣꯠ ꯅꯩꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯋꯥꯏ ꯂꯧꯔꯨꯔ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯅ ꯏꯁꯤꯡ ꯃꯔꯤꯛꯇꯒꯤ ꯑꯣꯟꯈ꯭ꯔꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯥꯒꯨꯝꯅ ꯊꯧꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯛꯄꯅ ꯃꯨꯅꯥꯟꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯝꯍꯩꯕꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯍꯩꯕꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯕꯁꯨ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯉꯥꯟꯕ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯦꯛ ꯂꯥꯎꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯃꯨꯅꯥꯟꯅ ꯉꯥꯛꯄ ꯉꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯄꯥꯝꯍꯩꯕꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯉꯥꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯃꯉꯣꯟꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯁꯥꯗ ꯊꯥꯖꯤꯟꯗ ꯊꯥꯗꯨꯅ ꯃꯨꯅꯥꯟ ꯂꯩꯃꯥꯏꯗ ꯁꯣꯔ ꯐꯨꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯕꯗꯒꯤꯗꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯟꯗꯀꯦꯁꯣꯔ ꯃꯇꯣꯝꯇꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯟꯗꯀꯦꯁꯣꯔ ꯅꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯀꯦꯁꯣꯔꯅ ꯍꯣꯏ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯗ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯣꯟꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯄꯣꯠꯂꯣꯏꯕꯤꯅꯅꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯅꯕ
kana amata leiroi maram aduna nangna oina pangthorakadabaniko sida law nangonda aina aigi oiba mahising ase loinamak sijinramlagi asomna hairakpa aduta Nandakishore su munangi manakta changsilli matam maruda munana Nandakishore da makut ado tingthor u haiduna tingtho khalli aduga Nandakishore ki masada munana magi hajariba lewa mantra amadi jadu mantra punamak ado loinamak Nandakishore ki masada loinamak changhankhri matam maruda Nandakishore ki masa ase hanadi kasu thudokpa toramdabani adubu lewa mantra sing aduna masada hek changkhibadagidi masu karino khangdaba haifong khangdaba chaina kolama phangwadaki yamna kana lauri ngihaki matungda munan su upam madumakada thawai mangre munana hek laikhidabadagidi mahaki makha thada leiriba macha manai singdo tapna loinamak magi matung inkhri haiwi thawai loinamak mangre Nandakishore su ngihakangdi munana piramiba lewa mantra singdo mahakna puba thangba ngamdabadagi mikup kharadi wakhal manglurabani adubu tapna wakhal tarakli matamaruda Nandakishore wakhal tarakpadadi munan amadi maga leminaba macha manai satra punamak loinamak thawai mangduna ta taduna leiramle aduga nongsu pungan kan thorakli haibadi ngasai makai manglamba nongado munan amadi mahaki macha manai na khanjallaga thambanina haujitte makhoi laikhidrabanina amuk ngan thoraklibani matam se numit chap chungba matam oduna leiramkhi nong khangan ngan thorakpa sita mayam punamak to ipai thawainari kari amuk torokadoriba jatno haiduna pamahiba su mamit ado tapna pangthoraktuna lekai mayam da haujikti kisudokpa toraroi lekai asibu ot nairamba lekai asibu wahallamba munan hairiba miyoyado ngasidi mami samkhri maramaduna mahaki mayumda chutuna mahakaram toribagi haibido ikhoi mayam yengdurasi mataw asomna pamaibana hairakpadagidi mayam hauduna munangi mayumda lakli mayam hauduna munangi mayumda lakli haibasi Nandakishore na sukhangli maramdi munangi mahai punamak Nandakishore da piramlabanina Nandakishore su magi mathakta awaba khadi taraklani haibase mathada phawbadagi mafam maro thadoktuna mahaki mayumda hankhri khulgi miyam punamagado munangi mayumda lakli matam maruda munando thawai yaudhraba haksang amagumna leiramba amadi magi macha manai punamak ta taduna sirambadu urabada makhoi mayam singdo yamna haraunaki makhoi gi haksang sing se kaidobagi mathau mangam pangthok charuni aduna khulgi jingol manakta phumlusi haiduna pulap oina makhoi gi haksang singdo puduna laklei aduga khulgi jingkhong manakta pulap oina chaurba komma tawthoktuna phumjinki haujikti munan amadi mahaki macha manai punamak tanga tumna sikhrabani lekai khulasida kariyamda taroklaroi aikhoi punamak ingna singna panba khulam haibado oiragani haiduna yamna haraunaki matawasomna matam adu haukri numidang ahingi matam oirakle mayam punamak ngangi matawgumna ngahan makhai ki matawgumna amu tarokadra haiduna haifetang di singnari adubu phanayamna thengilaba phawbada karimada taroktri maruda natana haujikti ngan makhai ka manda mongda mahoksagi oiba mongda nong churibaduda makhoi ingna pothana khri nakal amadana Nandakishore do munan amadi mahaki lariba macha manai punamakpu amukada pulap phumjinkiba chingkhong manak aduda Nandakishore do laklei aduga mahaki lewa mantrana munanbu phumjaliba komaduda changchilliba leibak singdo mikup aduda loinamak khodokhri aduga munan amadi mahaki macha manai punamak ado mahakna yamna nungaitana yengli aduga Nandakishore na oja aina ojabu kanma ngamkhidrabasu ojana sinabiramba ojagi na thawmangam aina mapung phana pangthokjagani amadi laikhidraba makhoigisu aina mapung phana pulap aina pangthokjarakani asomna hairaga munangi satra oiriba Nandakishore na manak adwaitha yamlaba sing paisalli haibadi munan amadi mahagi macha manai sing phumnaba thamlamba komaduta sing mayam ama paisalli matamse nongsu kanna taribani adugi matungda sing adu su pungchot chotlibani adubu
ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯅꯟꯗꯀꯤꯁꯣꯔꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯃꯩ ꯊꯥꯝꯕꯤꯕꯨ ꯀꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯈꯣꯡ ꯃꯅꯥꯛꯇ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯝꯕ ꯂꯥꯃꯩ ꯊꯥꯝꯕꯤ ꯆꯕꯨꯟ ꯆꯕꯨꯟ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯛꯇꯨꯅ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯔꯂꯣꯏꯒꯤ ꯃꯩꯒꯨꯝꯅ ꯆꯥꯛꯂꯤ ꯍꯥꯏꯔꯤꯕ ꯃꯩꯅꯨꯡ ꯑꯗꯨꯗ ꯅꯟꯗꯀꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯨꯅꯥꯟ ꯑꯃꯗꯤ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯄꯣꯠꯂꯣꯏꯕꯤꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯄꯨꯝꯅꯃꯛ ꯐꯨꯝꯖꯤꯜꯂꯝꯂꯦ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯇꯥꯔꯤꯕꯗꯣ ꯃꯩꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯊꯦꯛꯇꯨꯅ ꯃꯤꯀꯨꯞꯇ ꯃꯨꯅꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯟꯗꯀꯦꯁꯣꯔ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯑꯔꯥꯞꯄꯗꯒꯤ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕꯅꯤ ꯅꯟꯗꯀꯦꯁꯣꯔꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯟꯅ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯃꯨꯅꯥꯟꯅ ꯍꯥꯏꯔꯝꯕ ꯆꯍꯤ 3ꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯟꯗꯀꯦꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯣꯗꯣꯟ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ 4 ꯁꯨꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯀꯦꯁꯣꯔꯅ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯃꯥꯒꯤ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯄꯥꯝꯍꯩꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯝꯂꯒꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯁꯞꯌꯨꯡꯅ ꯂꯦꯞꯂꯤ ꯑꯗꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯃꯗ ꯅꯟꯗꯀꯦꯁꯣꯔꯅ ꯑꯃꯣꯗꯣꯟ ꯁꯅꯥꯕꯨ ꯆꯤꯡꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯣꯗꯣꯟ ꯁꯅꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯇꯝꯅꯤ ꯑꯃꯣꯗꯣꯟ ꯁꯅꯥꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯀꯦꯁꯣꯔꯅ ꯑꯃꯣꯗꯣꯟ ꯁꯅꯥꯒꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯅꯝꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯣꯗꯣꯟ ꯁꯅꯥꯁꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯃꯝꯕ ꯃꯥꯂꯦꯝ ꯑꯃꯗ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯟꯗꯀꯦꯁꯣꯔꯅ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯃꯥꯒꯤ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯅꯟꯗꯀꯦꯁꯣꯔ ꯂꯩꯃꯥꯏꯗ ꯃꯨꯁꯤꯟ ꯃꯨꯅ ꯍꯥꯏꯊꯈ꯭ꯔꯦ ꯑꯃꯣꯗꯣꯟ ꯁꯅꯥꯁꯨ ꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯁꯤꯕꯒꯨꯝ ꯋꯥꯟꯊꯔꯤ ꯕꯨꯗ꯭ꯔꯨꯞ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯟꯗꯀꯦꯁꯣꯔꯒꯤ ꯅꯨꯄꯤ ꯑꯃꯣꯗꯣꯟ ꯁꯅꯥꯒꯤꯅ ꯃꯃꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯅꯟꯗꯀꯦꯁꯣꯔꯗꯣ ꯂꯩꯃꯥꯏꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ ꯆꯦꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯟꯗꯀꯦꯁꯣꯔꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯣꯗꯣꯟ ꯁꯅꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯃꯣꯗꯣꯟ ꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯉꯍꯥꯟꯋꯥꯏꯗꯤ ꯅꯟꯗꯀꯦꯁꯣꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯣꯗꯣꯟ ꯁꯅꯥꯗꯗꯤ ꯉꯁꯥꯏ ꯅꯟꯗꯀꯦꯁꯣꯔꯅ ꯊꯥꯖꯤꯟꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯆꯪꯗꯕꯒꯨꯝꯅ ꯑꯃꯨꯛꯏꯍꯤꯡ ꯍꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯀꯦꯁꯣꯔꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯔꯤꯕꯅꯤ ꯅꯟꯗꯀꯦꯁꯣꯔꯅ ꯈꯟꯖꯔꯨꯕꯅ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯅꯥꯟꯅ ꯍꯤꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯍꯤꯡꯒꯅꯤ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯛꯂꯒ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯃꯨꯅꯥꯟꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯤꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯀꯥꯊꯦꯛꯇꯨꯅ ꯁꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯅꯟꯗꯀꯦꯁꯣꯔꯗꯣ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯆꯍꯤ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯄꯥꯝꯍꯩꯕꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯔꯧ ꯍꯟꯖꯕ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯄꯥꯝꯍꯩꯕꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯊꯧ ꯅꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯛꯂꯣ ꯍꯥꯏꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯗꯨꯗ
ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯇꯧꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯍꯜꯂꯒꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯣꯔꯧꯍꯟꯖꯕꯕꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯌꯥꯊꯪꯗꯤ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯄꯥꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯍꯩꯕ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯊꯝꯕꯤꯔꯝꯕ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯍꯟꯖꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯀꯣꯔꯧꯍꯟꯖꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯂꯩꯈꯝꯅꯁꯨ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯥꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯏꯪ ꯆꯤꯛꯂꯕ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯊꯣꯏꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫